ꯃꯐꯝ ꯑꯃꯗ ꯂꯦꯞꯄꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯁꯤꯡꯗ ꯍꯪꯈꯤ꯫ ꯃꯟꯖꯨꯔꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯨꯕꯥꯕꯅ ꯍꯥꯏꯔꯛꯏ, ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ, ꯃꯃꯥꯡꯂꯣꯝꯗ ꯆꯠꯈꯠꯂꯒ ꯏꯁꯤꯡ ꯂꯩꯐꯝ ꯑꯗꯨ ꯀꯟꯁꯤꯜꯍꯧꯁꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯃꯐꯝ ꯑꯗꯨꯒꯤ ꯒꯨꯍꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯈꯪꯏ꯫ ꯒꯨꯍꯥꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯒꯨꯍꯥ ꯑꯃꯗꯤ ꯁꯨꯛꯀꯪ ꯀꯪꯗꯦ, ꯏꯁꯤꯡ ꯈꯛꯇꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯣꯝ ꯑꯃ ꯁꯦꯝꯂꯒ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯊꯝꯒꯦ, ꯑꯗꯨꯒ ꯄꯦꯟꯅ ꯊꯛꯀꯦ, ꯑꯗꯨꯒ ꯄꯦꯟꯅ ꯂꯥꯟꯊꯦꯡꯅꯒꯦ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯒꯨꯍꯥ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯇꯥꯍꯜꯂꯒꯦ꯫ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯤ ꯃꯥꯡꯖꯧꯅꯅ ꯏꯁꯤꯡꯒꯤ ꯊꯧꯔꯥꯡ ꯇꯧꯍꯧꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯌꯦꯛꯅꯕꯁꯤꯡꯅ ꯍꯥꯟꯅ ꯃꯐꯝ ꯑꯁꯤ ꯀꯟꯁꯤꯟꯈꯤꯕ ꯇꯥꯔꯕꯗꯤ ꯑꯋꯥꯕ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯍꯨꯕꯥꯕ, ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯌꯥꯝꯅ ꯐꯩ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯨꯕꯥꯕꯄꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯍꯧꯒꯠꯂꯤ꯫ ꯍꯥꯏꯕ ꯏꯜꯂꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯁꯤꯡꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯐꯝ ꯑꯗꯨ ꯀꯟꯁꯤꯟꯈꯤ, ꯑꯗꯨꯒ ꯍꯨꯕꯥꯕꯅ ꯍꯥꯏꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯊꯕꯛꯇ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯗ ꯑꯜꯂꯥꯍꯒꯤ ꯊꯧꯖꯥꯜ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯅꯣꯡ ꯇꯥꯔꯝꯃꯤ꯫ ꯂꯝꯗꯝ ꯑꯗꯨ ꯎꯐꯨꯜ ꯌꯥꯝꯅ ꯂꯩꯔꯝꯕꯅꯤ꯫ ꯎꯐꯨꯜ ꯈꯨꯗꯤꯡꯃꯛ ꯐꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯗ ꯀꯣꯝꯁꯤꯡ ꯁꯦꯝꯂꯒ ꯏꯁꯤꯡꯁꯤꯡ ꯇꯨꯡꯁꯤꯜꯂꯝꯃꯤ꯫ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯏꯔꯨ ꯃꯥꯏꯊꯖꯔꯝꯃꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯏꯇꯦꯛ ꯇꯦꯛꯈꯠꯈꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯔꯦꯁꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯃꯥꯏ ꯑꯗꯨ ꯊꯣꯠꯄ ꯑꯃꯁꯨꯡ ꯉꯝꯊꯕ ꯃꯐꯝꯅꯤ꯫ ꯅꯣꯡꯒꯤ ꯏꯁꯤꯡꯅ ꯆꯣꯠꯈꯤꯕꯗꯒꯤ ꯊꯣꯠꯂꯕ ꯂꯩꯃꯥꯏ ꯑꯗꯨ ꯂꯩꯈꯣꯝ ꯑꯣꯟꯈꯤ꯫ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯥꯈ꯭ꯔꯤꯕ ꯅꯣꯡ ꯑꯁꯤꯅ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤꯗꯤ ꯑꯜꯂꯥꯍꯒꯤ ꯊꯧꯖꯥꯜ ꯑꯣꯏꯈꯤ, ꯑꯗꯨꯒ ꯌꯦꯛꯅꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯄꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯔꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯑꯝꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯁꯤꯔ, ꯑꯕꯗꯨꯜꯂꯥꯍꯒꯤ ꯃꯆꯥꯅꯨꯄꯥ ꯃꯁꯎꯗ, ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯛꯅꯕꯒꯤ ꯃꯥꯏꯀꯩꯗ ꯊꯥꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯀꯔꯤ ꯐꯤꯚꯝꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯈꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯈꯤ꯫ ꯂꯥꯛꯂꯒ ꯃꯈꯣꯏꯅ ꯇꯝꯈꯤ, ꯌꯦꯛꯅꯕꯁꯤꯡ ꯌꯥꯝꯅ ꯀꯤꯅ ꯂꯩꯍꯧꯏ꯫ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯔꯤ꯫ ꯁꯥꯗꯀꯤ ꯃꯆꯥꯅꯨꯄꯥ ꯃꯨꯑꯥꯖꯅ ꯍꯥꯏꯔꯛꯏ, ꯑꯋꯥꯡꯕ ꯃꯐꯝ ꯑꯃꯗ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯇꯦꯟꯠ ꯍꯥꯏꯕꯗꯤ ꯇꯝꯕꯨꯔ ꯑꯃ ꯁꯦꯝꯂꯁꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯂꯥꯟꯐꯝ ꯑꯗꯨ ꯎꯅꯕ, ꯃꯃꯤ ꯂꯥꯛꯄꯗ ꯎꯔꯨꯝꯁꯨ ꯐꯪꯅꯕ, ꯃꯍꯥꯛꯅ ꯄꯣꯊꯥꯅꯤꯡꯕ ꯃꯇꯝꯗ ꯄꯣꯊꯥꯕꯁꯨ ꯌꯥꯒꯅꯤ, ꯅꯃꯥꯖ ꯑꯃꯁꯨꯡ ꯗꯨꯑꯥ ꯇꯧꯅꯤꯡꯕ ꯃꯇꯝꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯧꯕ ꯌꯥꯒꯅꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯄꯥꯝꯕ ꯄꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯂꯩꯐꯝ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯂꯥꯟ ꯁꯣꯛꯅꯐꯝ ꯑꯗꯨꯗ ꯆꯠꯈꯤ꯫ ꯃꯔꯨꯑꯣꯏꯕ ꯃꯥꯒꯤ ꯂꯣꯏꯅꯕꯁꯤꯡꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯈꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯀꯨꯔꯦꯁꯀꯤ ꯈꯨꯜꯂꯥꯛꯄꯁꯤꯡ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯤꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯨꯁꯜꯃꯥꯟꯒꯤ ꯈꯨꯠꯇ ꯁꯤꯒꯅꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯇꯥꯒꯅꯤ꯫ ꯂꯥꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯁꯤꯒꯅꯤ ꯍꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯃꯁꯥꯁꯤꯡ ꯇꯥꯗꯨꯅ ꯂꯩꯕ ꯎꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯃꯨꯛꯀ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯈꯤ꯫ ꯂꯥꯟꯃꯤꯁꯤꯡꯕꯨ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯃꯐꯝ ꯇꯥꯛꯈꯤ꯫ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯀꯣꯛꯀꯨꯝꯅ ꯃꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯡ ꯇꯥꯛꯈꯤ꯫ ꯑꯃꯨꯛꯀ ꯂꯥꯟ ꯁꯣꯛꯅꯐꯝ ꯂꯣꯝꯗ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ꯫ ꯃꯄꯨ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯑꯩꯅ ꯅꯈꯣꯏꯕꯨ ꯃꯥꯡꯗ ꯆꯪꯁꯤꯟꯒꯗꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯪꯅꯅꯕ ꯍꯥꯏꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯜꯂꯥꯍꯅ ꯑꯗꯨꯝꯅ ꯇꯧ ꯍꯥꯏꯔꯛꯄꯗꯨꯅꯤ, ꯑꯗꯨꯒ ꯂꯥꯟꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯃꯗꯨꯕꯨ ꯇꯧꯒꯅꯨ ꯍꯥꯏꯒꯅꯤ꯫ ꯑꯜꯂꯥꯍꯗꯤ ꯇꯧꯕꯇ ꯉꯝꯕꯅꯤ, ꯑꯆꯨꯝꯕꯕꯨ ꯄꯥꯝꯕꯅꯤ, ꯑꯐꯕ ꯇꯧꯕꯁꯤꯡꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯂꯤ꯫
ꯃꯁꯤꯗꯅꯤ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯒꯗꯕ, ꯃꯁꯤꯗꯅꯤ ꯃꯍꯥꯛꯀꯤ ꯊꯥꯛ ꯋꯥꯡꯈꯠꯂꯤꯕ ꯃꯇꯝ ꯑꯁꯤ ꯑꯆꯨꯝꯕꯒꯤ ꯂꯝꯇꯨꯡꯐꯝꯗ ꯅꯈꯣꯏ ꯌꯧꯔꯛꯂꯕꯅꯤ꯫ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯇꯧꯕ ꯊꯕꯛ ꯑꯗꯨꯇꯅꯤ ꯑꯜꯂꯥꯍꯅ ꯌꯥꯕꯤꯒꯗꯧꯔꯤꯕ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯥꯡꯕ ꯀꯜꯂꯨ, ꯈꯥꯡꯕ ꯀꯟꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯁꯤ ꯂꯥꯜꯒꯤ ꯋꯥꯐꯝꯅꯤ꯫ ꯂꯥꯜꯒꯤ ꯃꯇꯝꯗ ꯈꯥꯡꯕ ꯀꯟꯕꯅ ꯄꯨꯛꯅꯤꯡ ꯇꯪꯗꯨ ꯂꯩꯇꯥꯒꯅꯤ, ꯋꯥꯈꯜ ꯂꯩꯇꯥꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯏ, ꯑꯥꯈꯤꯔꯠꯇ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯁꯨ ꯃꯁꯤꯅꯤ꯫ ꯅꯈꯣꯏꯒ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒ ꯂꯣꯏꯅꯔꯤ, ꯅꯕꯤ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯒꯤ ꯊꯥꯞꯅ ꯂꯩꯅꯕ ꯍꯥꯏꯔꯤ, ꯑꯐꯕ ꯇꯧꯅꯕ ꯍꯥꯏꯔꯤ꯫ ꯌꯦꯡꯉꯨ, ꯉꯁꯤ ꯅꯈꯣꯏ ꯑꯜꯂꯥꯍꯅ ꯁꯥꯎꯈꯤꯔꯣꯏꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯜꯂꯥꯍ ꯃꯁꯥꯃꯛꯅ ꯍꯥꯏꯕꯤꯔꯤ, ꯑꯥꯎꯖꯨ ꯕꯤꯜꯂꯥꯍꯤ ꯃꯤꯅꯁ ꯁꯩꯇꯥꯅꯤꯔ ꯔꯖꯤꯝ ꯕꯤꯁꯃꯤꯜꯂꯥꯍꯤꯔ ꯔꯍꯃꯥꯅꯤꯔ ꯔꯍꯤꯝ ꯂꯃꯛꯇꯨꯜලාꯍി ಮಿನ್ ಮಖ್ತಿಕುಮ್ ಅನ್ಫುಸಕುಮ್. ꯅꯪꯒꯤ ꯅꯁꯥꯒꯤ ꯑꯁꯥꯎꯕꯗꯒꯤꯗꯤ ꯑꯜꯂꯥꯍꯒꯤ ꯑꯁꯥꯎꯕꯅ ꯃꯗꯨꯗꯒꯤ ꯍꯦꯜꯂꯤ꯫ ꯑꯜꯂꯥꯍꯅ ꯅꯈꯣꯏꯗ ꯄꯤꯔꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯌꯨ, ꯅꯈꯣꯏꯗ ꯆꯥꯡꯗꯝ ꯄꯤꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯈꯟꯊꯧ, ꯆꯣꯞꯄ ꯂꯩꯔꯝꯕ ꯄꯨꯟꯁꯤꯒꯤ ꯏꯖꯠ ꯐꯪꯂꯛꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯊꯧꯁꯥꯗꯕ ꯇꯧꯒꯅꯨ꯫ ꯉꯁꯤꯗꯤ ꯑꯜꯂꯥꯍꯅ ꯅꯈꯣꯏꯕꯨ ꯌꯦꯡꯕ ꯄꯥꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯈꯣꯏ ꯑꯆꯦꯠꯄ ꯋꯥꯈꯜ ꯑꯃꯁꯨꯡ ꯊꯧꯅꯥ ꯂꯤꯡꯖꯦꯜꯒꯤ ꯁꯥꯈꯤ ꯄꯤꯌꯨ꯫ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯃꯃꯤ ꯇꯥꯔꯛꯀꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯩꯕꯗꯨꯅ ꯅꯈꯣꯏꯕꯨ ꯃꯍꯥꯛꯅ ꯀꯣꯟꯁꯤꯟꯕꯤꯒꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯁꯛ ꯑꯁꯤ ꯂꯣꯏꯅꯃꯛ ꯑꯣꯏꯒꯗꯧꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯆꯨꯝꯕꯇꯅꯤ, ꯃꯍꯥꯛꯀꯤ ꯑꯐꯕꯗꯤ ꯌꯥꯝꯅ ꯑꯆꯦꯠꯄꯅꯤ꯫ ꯑꯩꯈꯣꯏ ꯑꯃꯁꯨꯡ ꯅꯈꯣꯏ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯅꯤ, ꯃꯍꯥꯛꯇꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇꯒꯤꯅꯤ ꯑꯗꯨꯒ ꯃꯇꯝ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯨꯀꯨꯝꯗꯒꯤ ꯑꯣꯏꯕꯅꯤ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯁꯨ ꯃꯍꯥꯛꯇꯅꯤ꯫ ꯃꯍꯥꯛꯇꯕꯨ ꯑꯩꯈꯣꯏꯅ ꯆꯦꯠꯅ ꯄꯥꯏꯖꯔꯤ, ꯃꯍꯥꯛꯉꯣꯟꯗ ꯑꯩꯈꯣꯏꯅ ꯊꯥꯖꯩ, ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝꯁꯨ ꯃꯍꯥꯛ ꯈꯛꯇꯅꯤ꯫ ꯑꯩ ꯑꯃꯁꯨꯡ ꯃꯨꯁꯜꯃꯥꯟꯁꯤꯡꯕꯨ ꯑꯜꯂꯥꯍꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯀꯨꯔꯦꯁꯅ ꯑꯥꯃꯤꯔꯒꯤ ꯃꯆꯥꯅꯨꯄꯥ ꯋꯥꯍꯥꯕꯄꯨ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯃꯁꯤꯡ ꯈꯪꯗꯣꯛꯅꯕ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯣꯠꯅ ꯆꯠꯈꯤ, ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯖꯤꯟꯈꯤ, ꯍꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯨꯁꯜꯃꯥꯟꯁꯤꯡ 400ꯃꯨꯛ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯎꯠ 50 ꯑꯃꯁꯨꯡ ꯁꯒꯣꯜ 3ꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯀ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯀꯨꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯁꯤꯕ ꯑꯣꯏꯔꯛꯏ꯫ ꯇꯥꯎ, ꯊꯥꯡꯁꯥꯡꯒꯤ ꯇꯝꯄꯥꯛꯇ ꯆꯥꯎꯔꯛꯂꯕꯁꯤꯡ ꯑꯗꯨꯒꯅꯤ ꯅꯈꯣꯏꯅ ꯊꯦꯡꯅꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯎꯗꯕ꯭ꯔꯥ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯤ, ꯀꯔꯤꯁꯨ ꯉꯥꯡꯗꯦ, ꯑꯗꯨꯕꯨ ꯂꯤꯜꯒꯨꯝꯅ ꯆꯤꯛꯂꯛꯀꯅꯤ꯫ ꯃꯄꯨ ꯃꯍꯥꯛꯀꯤ ꯋꯥꯁꯛꯂꯒ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯈꯣꯏꯒꯤ ꯃꯤ ꯑꯃ ꯁꯤꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯕꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯂꯝꯂꯒ ꯁꯤꯒꯅꯤ꯫ ꯍꯥꯏꯌꯨ, ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯃꯁꯤꯡ ꯑꯁꯤꯈꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯁꯤꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯜꯍꯧꯔꯣ꯫ ꯀꯨꯔꯦꯁꯅ ꯑꯥꯃꯤꯔꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯥꯖꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯑꯃꯨꯛ ꯊꯥꯈꯤ꯫ ꯃꯍꯥꯛꯅ ꯂꯣꯟꯅ ꯏꯁꯂꯥꯝꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯌꯧꯈꯤ, ꯁꯒꯣꯜ ꯑꯃ ꯊꯧꯔꯒ ꯑꯀꯣꯏꯕꯗ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯄꯨ ꯃꯍꯥꯛꯀꯤ ꯋꯥꯁꯛꯂꯒ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯈꯣꯏ ꯌꯥꯝꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯇꯕꯁꯤꯡꯅꯤ꯫ ꯃꯤ ꯃꯁꯤꯡꯗ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯗꯒꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯦꯟꯅ ꯇꯥꯏ, ꯈꯨꯠꯂꯥꯏꯔꯣꯝꯗ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯗꯦ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯕ ꯎꯕ ꯐꯪꯏ, ꯃꯗꯨꯗꯤ ꯃꯈꯣꯏ ꯁꯤꯕ ꯀꯤꯗꯦ, ꯁꯤꯕꯒꯤ ꯊꯧꯔꯥꯡ ꯂꯩꯕ ꯎꯕ ꯐꯪꯏ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯃꯨꯛꯀ ꯍꯟꯗꯨꯅ ꯆꯠꯄ ꯄꯥꯝꯗꯦ꯫ ꯊꯥꯡꯁꯥꯡ ꯃꯈꯣꯏꯒꯤ ꯄꯥꯡꯒꯜꯅꯤ, ꯊꯥꯡꯁꯥꯡꯗ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯅꯈꯣꯏ ꯅꯁꯥꯃꯛꯅ ꯈꯜꯂꯣ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯈꯔꯗꯤ ꯀꯤꯕꯗꯒꯤ ꯅꯤꯛꯂꯝꯃꯤ, ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯝꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯍꯟꯈꯤꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯇꯩ ꯈꯔꯗꯁꯨ ꯈꯟꯊꯅꯕ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯈꯔꯗꯤ ꯃꯛꯀꯥꯗ ꯍꯜꯂꯛꯈꯤ꯫ ꯀꯨꯔꯦꯁꯀꯤ ꯂꯥꯟꯃꯤꯁꯤꯡ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ, ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯌꯣꯠꯀꯤ ꯐꯤꯖꯣꯜꯅ ꯌꯣꯝꯁꯤꯜꯂꯤ, ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯌꯧꯕꯤ ꯊꯥꯛꯇ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗ
ꯄꯤꯛꯆ ꯅꯣꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯣꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗ ꯊꯥꯡꯒꯠꯂꯒ ꯍꯥꯏꯖ ꯅꯤꯖꯗꯨꯅ ꯂꯩꯔꯝꯃꯤ ꯍꯣ ꯑꯜꯂꯥꯍ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯨꯔꯦꯁꯀꯤ ꯃꯤꯁꯤꯡꯅꯤ ꯌꯥꯝꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯟ ꯊꯦꯡꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯤ ꯅꯪꯒꯤ ꯙꯔꯃ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯅꯪꯒꯤ ꯔꯁꯨꯜꯒꯤ ꯊꯕꯛꯁꯤꯡꯕꯨ ꯅꯝꯊꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯣ ꯑꯜꯂꯥꯍ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯋꯥꯁꯛꯈꯤꯕ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯣ ꯑꯜꯂꯥꯍ ꯅꯪꯅ ꯑꯩꯕꯨ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯩꯅꯕꯒꯤ ꯈꯪꯍꯜꯂꯛꯈꯤ ꯑꯗꯨꯒ ꯑꯆꯧꯕ ꯂꯣꯏꯅꯕꯁꯤꯡꯒꯤ ꯋꯥꯁꯛꯄꯤꯈꯤ ꯇꯁꯦꯡꯅꯃꯛ ꯅꯪꯗꯤ ꯋꯥꯁꯛꯈꯤꯕꯕꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄꯅꯤ ꯆꯤꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯏꯜꯂꯤꯕ ꯐꯤ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯈꯪꯖꯈꯤꯗꯦ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯇꯥꯏ ꯑꯃꯔꯣꯝꯗ ꯑꯃꯨꯛꯀ ꯇꯥꯏ ꯑꯃꯨꯛꯀ ꯁꯖꯗꯥꯗ ꯂꯩ ꯑꯗꯨꯒ ꯍꯥꯏꯖꯩ ꯍꯣ ꯃꯄꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯒꯤ ꯊꯋꯥꯏ ꯄꯥꯟꯕ ꯃꯤ ꯈꯔ ꯑꯁꯤꯅꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯀꯌꯥꯃꯠ ꯐꯥꯎꯕ ꯅꯪꯕꯨ ꯅꯤꯡꯕꯤꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏ